अहानबदा मारू ओइबा पाव ओख्रम इबोबीगी स्कॉट पर्सनल तरागा ट्रेड पॉजिटिव ओइरे मणिपुर की हानगी चीफ मिनिस्टर ओइरंबा हौजिकना ऑपोजिशन की लीडर ओइरिबो ओख्रम इबोबीगी हाउस गार्ड की पर्सनल मंगा थारगा स्कॉट की पर्सनल तरागा ट्रेड कोविड-19 पॉजिटिव ओइरे अदुमपु ओ इबोबी अमदी माकी इमुंग मनुंगदी नेगेटिव ओइरे थजबा याबा मफमदगी फंगबा पाउन हाई पॉजिटिव ओइरबा हाउस गार्ड सिंग अदु आईआरबी की पर्सनल सिंगनी अदुगा स्कॉट कंबु अदुना मणिपुर राइफल्स की कंबु सिंगनी कांग्रेस लुचिंग ओख्रम इबोबी की मसानुपा खंगाबो एसी की एमएलए ओख्रम सुरेश कुमार पुनसिलगा हाउस गार्ड स्कॉट की पर्सनल सिंग अदु पुन्ना निफुरम लई हाइरिबा पर्सनल सिंग अदु बबुपराद लेबा क्वार्टर दा पुन्ना लैबने पर्सनल सिंग अदुगी मरक्ता सिंगनबा योरकपदगी ngarang टेस्ट तौदुना येंगबदा पर्सनल तरागा मथुई पॉजिटिव ओइरमने मखोय तरा मथुई लेमिनरिब सिंग अदुना ngasi टेस्ट तौबदा तरुक पॉजिटिव ओइरमने अमरमदा स्टेट असिदा हौखिबा पुंग कुन मरिगी मनुंगदा मपान चलुबा लेतबा लमदम असिगी मिया मरक्तिगी लाइसेट असि अदुमक लौनरकपा लोकल ट्रांसमिशन चाम कुनगोमदोय अमदि सेंट्रल आर्म पुलिस फोर्स की पर्सनल अनि यावना पुन्ना मियोय चाम कुनगमगा कोविड-19 पॉजिटिव ओइदुना स्टेट असिदा पुनबा कोविड-19 के पॉजिटिव ओइकिबा मसिंग लिसिंग तरुक संगा यौख्रे लोइना लोकल ट्रांसमिशन की मसिंग लिसिंग अनि के सत्रुक निफु यौरे हाइना कोविड-19 कमल कंट्रोल रूम दगी थोकपा स्रोल अमना हाइदी मरक थाना मपालम की ओइबा मरु ओइबा कंटेंट खरा खतंग लोखसरगा मैम शेयर तौजरमगे जापान अपाइबा कार की अहनबा टेस्ट फ्लाइट पांथोखरे मसी सननबगी मंगद पाइबा अमगुम माली अदुबो ड्रोन मानबा प्रोटोटाइप अमा टेस्टिंग तौरबा तुंगदा अपाइबा कार सिंग हाइबदो असेंबमक ओइगदबा खोंथांग अमा नक्सिलकलबने हाइना जापानीज फार्म अमना हाइखरे स्क्वाई ड्राइव कौब इंजीनियरिंग कंपनी अदुदगी वीडियो अदुना मखोयगी नुंगसित पाइनबा प्रोपेलर निपान सिजिनबा मी तोंगबा कॉम्पैक्ट व्हीकल अमा उल्ले वीडियो क्लिप अदुना ब्लैक रनर अमसुंग ब्लैक टू द फ्यूचर की फेंसिंगबु मथुम मरांग होहनबा याय अदुबु संगेंगी पाइबा अदुना मियोयबबु ट्रैफिक का थेंगनदनबा अतियादा पाइखतखिनबा तुंगी एयरबोर्न व्हीकल सिंग अदुदगी यामना लापना लेहली जापान अपाइबा कार अमगी अहानबा मियामना उट्पा अदुनी हाइना कंपनी अदुना थगली अमसुम खामदुना थंबा कार अनिमक सावबा एयरक्राफ्ट अदुना टेस्टिंग फील्ड अदुगी मथक्ता मिनिट मरीरोम कोइना पाइखी अखोइना मियोइबा खुनाइबा अपाइबा कार सिंग सिजिननबा ngamhanba amasum atiyada chatnabagi khudong chaba upai sing adu tashengnama mangphaunahhanba aikoina pami hain irai numitta thokpa statement amada squad drop CEO Tomohiro Fukuzumana haiki company aduna makhogi gari sing adu inglising aniga kungohomdoi phawbagi manungda Japan da leba phanganba pami haidi haiki car dugi mamal $3 dagi hauraba yai haina report singna phungdokli car asi एयरबोर्न व्हीकल सिंगी थौना फबा अनौबा मालेम अमगी माइकैदा मियोइबना संगसिलकपदा अहानबा खोंथांग नते जर्मन कंपनी अमना अक्टोबर दा सिंगापुर अपाइबा टैक्सी अमा संगेंख्रे असौबा ड्रोन अमा मानबा मखोइगी इन्वेंशन अदुना ट्रैफिकना फुल्लबा सिटी सिंगदा सतोक चसिन रिवोल्यूशनराइज तौगनी हाइबिगे आशा फुंदोखि बोरोकॉप्टर न हानना मखोइगी बैटरी न थौबा सीट अनि की टैक्सी अदु मालेम गे कोइबदा हानना टेस्ट तौखरे अदुबो सिंगापुर संगेंखिबा अदुना सिटी अदुगी मनुंगदा अहानबा संगेंगमने बोइंग एयरबस टोयोटा Hyundai yauna atop company kaya marumsu masiga chap mananaba project singi thabak singda tauri hen spaw sin makhatana phongdorokli atopara tahaidaba masum yamna nungaitaba thamoi sokni oiraba mapalamda thokpa maruoiba paw amanamo sexually gi otpiba laisabi masa suicide tawduna sikre nupa ahumna sexually otpibadagi Uttar Pradesh ki Bulandshahr district masagi sei taramari surabi laisabi masa ama ningthokabagi numidang oiramda suicide tawduna sikre nupi masa adu imung manung na magi khundagi nupa ahum na mabu sexually ot naiki amasum thaudo adu video nambiki amasum video adu social media da thagalaki maduna mahakpu sian khibani hairi Bulandshahr police na nupi masa adu gi imung na thangalakpa wakat amada yumpham oiraga first information report FIR ama lakhotkhre scenery ba mi ahum adu thunamak pharagani haina phongdokkhre Congress lusingba Priyanka Gandhi Vadra na Uttar Pradesh government pu saikhre amasum state asida Dalit Singh ot naibagi thaudok sing asi karigi loiba khamba nai tribano haibadu BJP government na sandokna takpa ngamloidra haina tweet tawkhi state government asina asiguma thaudok sing thausadaba tokadabane amasum thabak lokhatkadabane amasu paukhum sing pigadabane haina Congress lusing bi aduna haiki haukiba sayol khara da Uttar Pradesh da nupi sing amasum nupi masa singi mathakta thamoi shoklaba crime gi thaudok kayadagi opposition party singna Yogi Adityanath lusing government sairakhrei
August kunda Delhi dagi masai sei kun mga surbe medical mahairoi ama magi college dagi kilometer kharatamak lapa Agra da sina phangki ma ki imung no ot naibegi maran siba doctor ama custody da thamle haina police na phungdokhi thaudo adugi mamangi numita nongpok thangba Uttar Pradesh ki Badohi da laisabi masa ama magi khungang dagi mangki amasum mak sina phangki madugi tha adumak da sai tarawm da shurabi laisabi masa ama Lakhimpur Kheri district react to ke amasum khat ki aduga magi haksang adu su thaba law amada phangki mak makhuri methalam ki mamit sing kothokhi amasum maki marai adusu kakthalam ki haina nupi masa adugi mapana haiki adubo wafam adu police na yakhi den paus na makhatana phungdurokli marak thana sanabagi paung khutang mayam da hapsaramge Neymar amasum Di Maria yauna PSG gi sanaroi ahum COVID-19 na positive oire France ki makok thongba football club Paris Saint-Germain star Neymar Di Maria amasum Lindro Paredes COVID-19 positive oire haina El Equipe ki report amana hairi mamangna Paris Saint-Germain amakhoi gi chapchaba maming phongdoktana Twitter da sanaroi ahum COVID-19 positive oire haina laukthokibane club asigi sanaroi sing COVID-19 test tobuda positive oikibadagi health protocol gi matung ina makhataba layeng sathagre haina club asigi maikeri gi phongdorakli lakadaba matam kharagi matungna club asigi sanaroi sing amasum coaching staff sing COVID-19 test tawthoklagani hairi France champion club Paris Saint-Germain hokibat nithauka numita hai kibada makhoi gi sanaroi ani test tawbuda positive oire amasum makhoi sing quarantine thamkhre adumoinama laiba asigi makok thongba football league tournament league 1 gi season su hokrabani tournament asigi anauba sida Paris Saint-Germain gi team match sananaba hokrabani team asi UEFA Champions League ki final sanaraba matung match amata sanadri Europe ki khwaidagi sawba football tournament oiriba Champions League ki final da France club Paris Saint-Germain Germany ki club Bayern Munich ki makhuta 0 amada maithi duna runners up ta hoben hen spouse na makhatana phongdorakle Manipur gi oiba yamna nongaita batop maru oiba paw amana mo Gurugram da su nupi ama molest toramle Gurugram da leiba 5-star hotel amada thabak tawi masai sei kunga manga surabi nupi amabu guest amana molest tokre hairi Ningthauka numiki numidang puk nipan makhairom tabda thokiba thaudo aduga mari lainana Indian Penal Code ki tungan ba section singi makhada sector Yankai police station FIR ma register tawkhre molest tawbikraba nupi adu Manipur dagi ni aduga housingna Delhi gi Basant Kunj area da leibani mana ningthauka numiki numidang na police ta thangalakhiba complaint adugi matung ina thaudo thokiba numit aduda ma hotel adugi guest floor da duty taduna leiba matamni hairi Mahaki complain aduda nupi aduna guest ama room amada punaba chatlingai da hotel adugi room number 415 tagi nupa ama tholaklaga guest adugi bag adu piraknaba haiki maduda nupi aduna tawdunaba haiki nupa aduna guest amasum nupi animakta khutpakna thaduna attack tawba horakhi nupa aduna non tharaga khongda leknaba amasum khungup laktho haina sukihanki nupa adugi mataw aduda nupi aduna yaningdaba utuna ngangki matamaduda nupa aduna thang ama puthorolaga mangaksamda thamlaga makhatana khian ki hairi nupa aduga nupi adubu phaklangda namsinduna thamlaga molest tawnabu honarakpada nupi aduna law khongba tawki nupi aduna law baduda security sing changsilaki madudagi nupa adu mafam adudagi nanthoki haina police ta tawkiba complaint aduda palli hiramasigi matangna case ama register tawre loinana thaudo aduda sinariba nupa adu khana koba misak amani haiba khangle hotel adugi CCTV footage scan tawbaga loinana ahenba paulo nunakidama hotel adugi record sing check tawre thaudo adugi matangna makhatana thijili haina sector Yankai police station gi SSO Surrender Singhana phungdokhi haina pausna makhatari loisilak pura maru eba paung khotang mayamna hapsaramge laingakna PUBG yauna China mari leinaba mobile application chamaga taraga nipan athingba thamkhre Union Ministry of Home Information and Technology na ngasi PUBG yauna China mari leinaba mobile application chamaga taraga nipan athingba thamkhre haukiba July thada India na yumlo nariba China gi mobile application nifugo taret athingba thamkhraba matungda makha thana akhanaba thawrang asit lokhalakpani Union government na thadurakiba statement amana haiki madudi India gi sovereignty amasum integrity da singnarakpa maramna China gi mobile application chamaga taraga nipan thingnaba phirep lorakpani Information Technology Act ki section 69 of A gi makhad application sing adu athingba thamnaba warep laure haina Union Information and Technology Ministry gi statement amana phongdorakli loisilakpo ina content khadanga mayam da share tawjaramge minute mari khudingi miyoi amamam suicide tawkhi NCRB
National Crime Records Bureau NCRB na khwaidigi ikon konna thadorokpa report ki matung ina mamang saida lebak asigi miyoi la amaga lising kuntra mapan ga sama kunga homdo suicide tawduna siki amasung miyoi lak mari ga lising kunga mathoi ga sama ga mari na accident na siki hairi kumza lising ani ga taraga nipan amasung kumza lising ani ga taraga mapan gi marakte accident thoktuna mi sibigi sangsada 2.3 hengalaki suicide tawbagi sang na sada 3.4 hengalaki India की ओइन सोयबदगी मी सिबगी सांग ख्वाइदगी वांगलिबसी ट्रैफिक एक्सीडेंट नि ममांग सईद सोयबदगी सिखिबा मियोय सादा निफुगो हमदोय ट्रैफिक एक्सीडेंट सिखिबनी हाइना NCRB की रिपोर्ट न फोंदोरकली इराकनाबा अमसुंग हु थकलोबदगी सिबना मथंगसिना अनिसुबा अमसुंग अहुमसुबा सांग ख्वाइदगी वांगबा ओइदि मौक्सागी ओइबा मंगन ताखनबा थगदोकसिंगना मरम ओइरगा मियोय लिसिंग निपान सिखि हाइना पल्लदुना NCRB की रिपोर्ट न हाइ रोड एक्सीडेंट सिखिदबा मियोय सिंगी मनुंगदा गाड़ी तोंगदुना चटपा नतबा लंबी द खोंगना चटलंबा मियोय कयासु यावखी रोड एक्सीडेंट लैखिदबा मियोय लाख अमगा लिसिंग यांखैगा मंगागी मनुंगदा मियोय लिसिंग तरागा निथोदि खोंगना चटलंबा मियोय ngaktani गाड़ी थौबसिंगी मरक्ते एक्सीडेंट थोक्तुन सिबिगी सांग ख्वाइदिगी वांगलिबसी कांखोंग अनि पानबा गाड़ी थौबसिंगनी कांखोंग अनि पानबा गाड़ी थौबा मियोय लिसिंग यांखैगा मापन लंबीगी खुदोंथिबा थौदोक्ता सिखी सुसाइड तौखिबगी मातांग रिपोर्ट असिन हाई ममांग सईदा सुसाइड तौदुना सिखिबा मियोय लाख अमगा लिसिंग निफुगी मनुंगदा सरुक अहुम थोकपगी अमदि इमुंग मनुंगी प्रॉब्लम न मरम ओइरगा सिखिबने अरुबा लैनाना नाबा अमसुम सब्सटेंस एब्यूस ना मरम ओइरगा मियोय सादा कुनगो हमदो सुसाइड तौखी अतै अतोप्पा मरम सिंगदी मीगी सिंदोल सिंगबा ngamdaba अमसुम थबक फंगदबा हाइबसिनी हाइना स्पाउक्सना मखातना फोंदोरगली थैंक यू